Hello ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯝꯒꯅꯤ ꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯎꯕ ꯐꯪꯉꯤꯕꯅꯤꯀꯣ ꯐꯦꯁꯕꯨꯛꯇ ꯂꯥꯛꯏꯕ ꯃꯌꯥꯝ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯑꯗꯨ ꯃꯌꯥꯝꯁꯤꯡꯅ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯊꯥꯅꯔꯛꯏ ꯐꯣꯟꯗꯀꯣ ꯂꯩ ꯑꯉꯥꯡꯕ ꯇꯧꯔꯒ ꯃꯩ ꯙꯨꯞ ꯊꯥꯡꯃꯩ ꯇꯧꯗꯅ ꯂꯪ ꯑꯃꯨꯕ ꯇꯧꯔꯒ ꯀꯠꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯗꯣ ꯑꯩꯗꯤ ꯂꯝꯕꯤꯔꯣꯝꯗ ꯊꯣꯛꯑꯒ ꯀꯠꯄꯗꯣ ꯀꯠꯇ꯭ꯔꯦ ꯃꯌꯥꯝ ꯃꯣꯏꯁꯤꯒꯤ ꯍꯥꯏꯕꯗꯤ ꯃꯣꯏꯁꯤꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯖꯨꯝꯗꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯣ ꯆꯤꯀꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯒ ꯂꯥꯛꯑꯒ ꯇꯧꯔꯤꯅꯦꯕ ꯑꯩꯁꯨ ꯅꯣꯡꯄꯣꯛꯂꯣꯝꯗ ꯑꯣꯜꯂꯒ ꯑꯗꯨꯝ ꯀꯠꯂꯦ ꯑꯗꯣ ꯂꯩ ꯑꯉꯥꯡꯕꯗꯨꯗꯤ ꯃꯌꯥꯝ ꯂꯩꯇꯦꯕꯀꯣ ꯃꯐꯝꯗ ꯊꯤꯕꯗ ꯂꯩꯇꯦ ꯑꯗꯣ ꯑꯉꯧꯕꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤ ꯃꯆꯨꯁꯤꯃ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯑꯣꯏꯌꯦꯅ ꯁꯤꯁꯦ ꯑꯣꯏꯅ ꯀꯠꯂꯦꯕꯀꯣ ꯑꯇꯣꯞꯄ ꯃꯆꯨꯁꯤꯡꯗꯨ ꯀꯠꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅꯅꯦ ꯑꯗꯣ ꯁꯤ ꯑꯣꯏꯅ ꯀꯜꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯄ꯭ꯔꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯁꯣꯔꯒꯤꯗꯃꯛꯇꯀꯣ ꯏꯁꯣꯔꯗꯨꯒꯤ ꯆꯪ ꯊꯥꯗꯣꯔꯤꯗꯣꯀꯣ ꯏꯁꯣꯔꯗꯨꯅ ꯋꯥꯔꯧ ꯄꯨꯔꯧꯕ ꯇꯧꯕꯤꯗꯕ ꯑꯗꯣꯀꯣ ꯇꯧꯔꯤ ꯃꯩ ꯊꯥꯔꯤꯕꯁꯤꯡꯗꯣ ꯃꯁꯥ ꯍꯟꯖꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟꯕ ꯑꯣꯏꯖꯁꯅꯨ ꯑꯗꯨ ꯃꯣꯏ ꯑꯋꯥꯕ ꯇꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄ꯭ꯔꯦ ꯇꯧꯔꯤꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏ ꯑꯥꯗ ꯂꯩꯕ ꯃꯤꯁꯤꯡꯒ ꯄꯥꯎ ꯂꯧꯔꯒ ꯇꯥꯔꯒꯀꯣ ꯃꯣꯏꯅ ꯍꯦꯜꯂꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯥꯕ ꯊꯛꯄ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯀꯣ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯁꯣꯟꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯃꯣꯏꯅ ꯈꯪꯉꯝꯒꯗꯕ ꯑꯋꯥꯕꯗꯣ ꯈꯟꯕꯗ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯖꯔꯒꯁꯨ ꯆꯥꯐꯝ ꯊꯛꯐꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦꯕ ꯃꯌꯥꯝ ꯄꯣꯠ ꯆꯩꯁꯨ ꯑꯝꯇꯪ ꯂꯩꯍꯧꯗꯕꯒꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯄꯣꯠ ꯆꯩꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯑꯣꯏ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯨꯝ ꯏꯃꯥꯟꯅꯕꯤ ꯄꯥꯎ ꯐꯥꯎꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯣ ꯐꯥꯎꯅꯔꯒꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯂꯦꯜꯂꯤꯕ ꯑꯋꯥꯕꯁꯤꯡꯗꯣꯀꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯇꯥꯔꯒꯅ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯄꯥꯎ ꯂꯧꯍꯧꯗ꯭ꯔꯒꯁꯨ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯀꯣ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯦ ꯇꯧꯃꯤꯟꯅꯁꯤ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯟꯖꯟꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄ꯭ꯔꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯩ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯁꯨ ꯁꯤ ꯀꯠꯂꯝꯒꯅꯤ ꯃꯩꯔꯥ ꯙꯨꯞ ꯊꯥꯎꯃꯩꯁꯦ ꯀꯠꯂꯝꯒꯅꯤꯅ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕ ꯊꯦꯡꯈꯔꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯅ ꯇꯥꯕꯗꯅꯦ ꯐꯣꯟꯗ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯈꯣꯠꯄ ꯑꯁꯨꯝꯕ ꯄꯣꯛꯇ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯗ ꯈꯣꯏꯔꯝꯕ ꯅꯠꯇꯅ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕ ꯈꯣꯏꯔꯝꯕ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄ꯭ꯔꯦ ꯇꯧꯃꯤꯟꯅꯁꯤ ꯏꯪ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯦ ꯇꯧꯔꯤ